Naga ke Khul Ngakpa Meeoi ama Khuki Khutlai Paiba singna Chatharakkhiba ambushta Leikhidre haina Tangkhul Naga long TNL gi working committee na phongdorakli hiramastigi matangda working committee asigi media cell na thadorakpa cherol amana hai Leikhidra Naga ke Khul Ngakpa Meeoi adudi kamzongi Chatharakkhiba masagi chahi 18 suraba horsokmi jamang apokpa lungsim jamang kawi mahangasi ayuk anganbada Ukhrul district ke manung chana leiba sinakai chai Khul manakta Leikhidabani hai Cherola Cinema Katana High, Suda Laiba Khuki Lal Holup Singi Katar Yauna, Atopa Khuki Militant Ki Kangbu Sing, Sirarakong, Amasung, Sinakai Chagi, Area da Chatok Jacintori Haibagi Kaknaba Pau Ama Funky, Pau Adu Fangbaga, Sirarakong Manakta Laiba, Nagage Village Guard Poster, Matauta Volunteer Singna, Sirarakong Amasung, Sinakai Chay, Anigi Marakta Patrolling Jatki, Maduda Khuki Khutlai Paiba Sing Aduna Ambush Torak Padagi, Horsok mi Jamang Leikhidabani Haidi, Mahangna Leikhidabada TNL gi Maikaidagi, Tamoi Sokna Awaba Fongdokli, Loinana, Leikhidrabagi Imung Manungi Awabada Sulup Asina Sarukyadi, Amadi, Horsok Migi Tauna Amadi, Kathokhiba Asimak, Tung Koina, Ningsinduna, Leihoragani Haina, Cherola Cinema Khatarakli.